ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ MPCCꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤ ꯃꯅꯤ ꯄꯥꯋꯔ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯋꯔꯗ ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯁꯣꯠꯊꯕ ꯏꯃꯨꯡꯒꯤ ꯃꯦꯔꯤꯠ ꯂꯩꯕ ꯃꯍꯩꯔꯣꯏꯁꯤꯡ ꯆꯟꯅꯐꯝ ꯂꯩꯔꯣꯏ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯨꯡꯂꯝꯆꯠ ꯑꯣꯏꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈꯟꯕꯤꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ MPCC (ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯝꯃꯤꯇꯤ)ꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ. ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯑꯦꯛꯖꯥꯝ ꯑꯃ ꯑꯣꯏꯔꯤꯕ UGC ꯅꯦꯠ ꯑꯃꯗꯤ NEET (UG)ꯒꯤ ꯃꯇꯥꯡꯗ ꯋꯥꯊꯣꯛ ꯊꯣꯛꯂꯤꯕ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯉꯁꯤ MPCCꯅ ꯀꯪꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯡꯊꯣꯛꯈꯤꯕ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ. ꯃꯦꯘꯆꯟꯗ꯭ꯔ, ꯂꯣꯛ ꯁꯚꯥꯒꯤ MP ꯗ ꯑꯉꯣꯝꯆ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝ, CLP-ꯗ ꯑꯣ. ꯏꯕꯣꯕꯤ, MLA CWC ꯃꯦꯝꯕꯔ, ꯍꯥꯟꯅꯒꯤ MLAꯁꯤꯡ, ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯅꯤꯠꯀꯤ ꯊꯧꯃꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯄ꯭ꯔꯣꯇꯦꯁꯠ ꯑꯗꯨꯗ ꯖꯁꯇꯤꯁ ꯐꯣꯔ ꯅꯦꯠ ꯑꯦꯟꯇ꯭ꯔꯥꯟꯁ ꯐ꯭ꯔꯣꯗ (NTA), SCAFE (NTA-B), ꯋꯥꯟꯠ ꯖꯁꯇꯤꯁ ꯐꯣꯔ ꯄꯦꯄꯔ ꯂꯤꯛ ꯕꯦꯟ ꯅꯦꯠ ꯑꯦꯛꯖꯥꯝ ꯍꯥꯏꯕ ꯋꯥꯔꯣꯜꯁꯤꯡ ꯏꯕ ꯄ꯭ꯂꯦꯀꯥꯔ꯭ꯗꯁꯤꯡ ꯁꯤꯖꯤꯟꯅꯈꯤ꯫ ꯄ꯭ꯔꯣꯇꯦꯁꯠ ꯑꯗꯨꯗ ꯀꯦ. ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯥꯏ ꯀ꯭ꯋꯦꯁꯟ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯕꯗꯒꯤ UGC ꯅꯦꯠ ꯑꯦꯛꯖꯥꯝ ꯀꯦꯟꯁꯦꯜ ꯇꯧꯈꯤꯕ ꯑꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯆꯧꯕ ꯃꯥꯡꯖꯕ ꯑꯃ ꯑꯣꯏꯍꯟꯕꯇ ꯅꯠꯇꯅ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯅꯤꯡꯕ ꯀꯥꯏꯍꯜꯂꯦ꯫ ꯑꯦꯛꯖꯥꯝ ꯑꯁꯤ ꯑꯃꯨꯛ ꯍꯟꯕ ꯍꯥꯏꯕꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏ ꯃꯤꯂꯤꯌꯟ ꯀꯌꯥꯕꯨ ꯅꯤꯡꯕ ꯀꯥꯏꯍꯟꯒꯗꯧꯔꯦ꯫ ꯑꯦꯛꯖꯥꯝꯗ ꯀꯔꯞꯁꯟ ꯇꯧꯕ, ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯋꯔ ꯄꯥꯏꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯈꯟꯅꯅꯕ ꯅꯠꯇꯕ ꯄꯥꯝꯕꯩ ꯀꯌꯥ ꯁꯤꯖꯤꯟꯅꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ BJP ꯅ ꯂꯩꯉꯥꯛꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯠꯊꯕ ꯊꯦꯡꯅꯩ꯫ ꯃꯁꯤꯒꯨꯝꯅ ꯊꯧꯑꯣꯡ ꯑꯁꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯀꯟꯗꯦꯝ ꯇꯧꯏ꯫ ꯃꯍꯥꯛꯅ ꯍꯥꯏ ꯅꯤꯠ UG ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯨ ꯅꯠꯇꯕ ꯄꯥꯝꯕꯩ ꯀꯌꯥ ꯁꯤꯖꯤꯟꯅꯕꯒꯤ ꯋꯥꯊꯣꯛ ꯂꯥꯛꯄꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯔꯛꯂꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜꯒꯤꯗꯃꯛ ꯍꯥꯏ ꯀꯣꯔꯠꯇ ꯀꯦꯁ ꯇꯧꯔꯛꯂꯤ꯫ ꯋꯥꯊꯣꯛ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕꯅ ꯀꯦꯁꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯖꯨꯂꯥꯏ ꯹ꯗ ꯍꯤꯌꯔꯤꯡ ꯆꯠꯊꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯗꯤꯔꯦꯛꯁꯟ ꯄꯤꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯨꯡꯂꯝꯆꯠ ꯑꯣꯏꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏ ꯃꯌꯥꯏ ꯑꯃ ꯅꯤꯡꯕ ꯀꯥꯏꯍꯟꯕ, ꯑꯋꯥꯕ ꯄꯤꯕ ꯑꯃꯗꯤ ꯂꯥꯏꯔꯕ ꯃꯤꯌꯥꯝꯒꯤ ꯆꯪꯖꯐꯝ ꯂꯩꯇꯕ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅꯃꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯗꯤꯃꯥꯟ ꯑꯁꯤꯗ ꯉꯁꯤꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯈꯤꯕꯅꯤ꯫ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤ ꯃꯅꯤ ꯄꯥꯋꯔ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯋꯔ ꯆꯠꯈꯤꯕꯅ ꯇꯥꯔꯕꯗꯤ ꯁꯣꯠꯊꯕ ꯏꯃꯨꯡꯒꯤ ꯃꯦꯔꯤꯠ ꯂꯩꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯆꯟꯅꯐꯝ ꯂꯩꯔꯔꯣꯏ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜꯒꯤꯗꯃꯛ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ AICC ꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯇ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ MPCC-ꯅꯁꯨ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯁꯤꯒꯨꯝꯕ ꯀ꯭ꯋꯦꯁꯟ ꯂꯤꯛ ꯑꯣꯏꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯟꯕꯤꯒꯅꯨ ꯑꯃꯗꯤ ꯀꯣꯔꯠꯅꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯖꯁꯇꯤꯁ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯣꯛ ꯁꯚꯥꯒꯤ MP-ꯗ ꯑꯉꯣꯝꯆ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯍꯥꯏꯈꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯑꯦꯛꯖꯥꯝꯒꯤ ꯀ꯭ꯋꯦꯁꯟ ꯂꯤꯛ ꯑꯣꯏꯕ ꯑꯁꯤ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯁꯣꯏꯕ ꯑꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯆꯥꯎꯅ ꯑꯋꯥꯕ ꯄꯤꯔꯦ꯫ ꯀꯩꯗꯧꯉꯩꯗ ꯃꯍꯩꯔꯣꯏꯒꯤ ꯄꯨꯟꯁꯤꯗ ꯁꯥꯟꯅꯔꯣꯏꯗꯕꯅꯦ꯫ ꯂꯩꯔꯤꯕ ꯑꯁꯣꯏꯕ ꯑꯁꯤ NTA ꯈꯛꯀꯤ ꯅꯠꯇꯦ, ꯃꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯃꯇꯝ ꯆꯥꯅ ꯃꯤꯠꯌꯦꯡ ꯆꯪꯍꯧꯕ ꯃꯊꯧ ꯇꯥꯏ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯗꯥꯏꯕꯔꯁꯤꯇꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤꯗꯃꯛ ꯃꯃꯤꯡ ꯑꯃ ꯆꯥꯎꯅ ꯇꯥꯏ꯫ ꯑꯁꯤꯒꯨꯝꯕ ꯄꯨꯝꯅꯃꯛ ꯁꯦꯟꯇ꯭ꯔꯦꯂꯥꯏꯖ ꯇꯧꯕ ꯍꯦꯟꯖꯤꯜꯂꯛꯄꯅꯅꯤ꯫ ꯃꯍꯩꯔꯣꯏꯒꯤ ꯄꯨꯟꯁꯤꯗ ꯁꯥꯟꯅꯔꯛꯂꯤꯕ ꯑꯁꯤ ꯊꯦꯡꯅꯅꯕ ꯑꯃ ꯆꯪꯕꯗꯒꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯇꯦꯁꯠ ꯑꯁꯤ ꯆꯠꯊꯕꯅꯤ ꯍꯥꯏꯅ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈꯤ꯫